sinbiniana leiba ise puasna akoi puna mache khunja puna mache loina makka thala to piu silate kana mata sangwe aro ise puas oigera cheta oigera aduna mata sangwe aro akoi jina chokwe aro chungya janingde aduna sidagi MP la thokpa chungya yaroi he la thokhiba matanda akoi puna mache sida leiriba magaye jegi leiriba khunja puna mache loina makka to piu aduga sidagi di choklau la thokwe aro MP chokwe yaroi Ming thulai mamubi sila ka ui aduna nasi akhoi MP akhoi mathakta lairiba sina pamaina lucingba kaino je lakhoppi ani haina nasi akhoi sarkana ja sakagi dagi akhoi manipur semna haida iba kholi bai je masigi kaino jida akhoi na tasengna haibada akhoi na nasi thengna iba lam thega megi tang ahum dagi tang mari dagi ai je Langi mapamjida ai itonda hinjarai itonda mayam lupaji mayam jigi marakta chienda kaina sigi iramdam je gi ichili inaugi haibadi aigi ima icha aigi ichili inaugi chokpa yade haibagi khallaga nasibo aigi aina moigi cheba tauraga lai aduna nasi sigi mapamje lauthongmi haibaje chungda yabanga moi makhoi chakhiba taragadi makhoi lauthokhiba taragadi aduduna nasi sida janga kani haiba ise puas oiro manipur police oiro amata janga ko yaroi aduduna akhoi gi sida moi amata yaudabida hanagi hingba dum akhoi gi irandam ai gi irai kai je akhoi haibidi ai gi lakai khatana khula yaudana oiraju kuki na haki bairaju len ga dau sarupati ai na hatheng na thengna raga icha na aduna akhoi gi sida gi MP je la thokibda kana mata sida manipur police oiro chepen ge oiro kana mata ma sida janga ko yaroi aduna aigi sida leiriba aigi MP ichili now pamaina lucing baje machege la thokiba matanda nachi abinu bisadagi machida kana mata manipur police oiro chepen ge oiro kana mata sida janga ko yaroi akoi na thingani khuja akoi na ngakani Meira Paibi akoi na kairo tawari hana dai hauna akoi na ju kairo tawi haibadi machida ida kaino tarappa matanda ahanda kaino tarappa da ngapira kana ngapira ke manipur police phamni haibadi akoi gi order phamde chakai order phamde akoi ka payade aduduna kaino tawe ade akoi di order phamde aduduna khunji gi kaidana ba khunji gi ngaktana ba khunja akoi gi ichilina mayamjina akoi moi lakpadagi tangdu latana leijabani isaje aduduna hujikti moi la matungda akoi khunja jingde haibadi khunja jingde nena tana Chuba nomba kari kara haibadi similon gi kai gi aduke mati gwaram bato langi matanda kaino taurakpa matamda haibadi moina ngapira pade khoi nasibo khungu laitana haibadi na maipuna na haibadi akoi gi kaino ji chokpa yade haibagi damakta moina haibadi ai gi sigi magai ji chokpa yade haibagi matamda moina ngapi sembiraga kholaga tauraga laimina rakpani arai samina rakpani arai kaino taumina rakpani Sigi manungda sigi khameloki kainogi manungjida hujik loi phantu oga loi kaino taura kupi thaba kaidauba jidi loi tawbadi sigi kaino jidi amata jengjan bidraga kainta tawbidraga ngarang makta jani koina nahal ihau bagi kaino tawbaida sigi khamelok tagi moigi kaino da tauraga thagalakpani mayam phone dai dum jengbiyo adugumba taurapa khopatadi kaisoma haidraga akoi gi sigi Epija cholau la thokwe roi sida ge hek chakheriba matanda akoi puna makse koi gi ngapi sinbini na leiba ise puasna akoi puna makse khunja puna makse loina makka thala to piu sida de kana mata sangwe aro ise puas oigera cheta oigera aduna mata sangwe aro akoi gi jina chokwe aro aduna na che ai gi ta moyan na kai ngarangai khunja ma waina chemuna bachalai Siapa macam matanda? Aku lagi wajah, aku naik bawa zaman teman-teman kai. Aduh naik kita mau jam nepende. Aduh na mana ada aku apa dah aje nasi gua macam tangan deh. Kau lagi pun nama, kau lagi jamin ada meeting deh mana kari hai. Macam apa dah? Aku lagi jangan iba meeting deh mai thong yang na, mai thong deh. Iba mami, aduh na kamai tahu ino kau lino tak. Aku lagi sigi mai thong deh kau cana jeng biar cana yang bahat dah bam thok ni. aduduna mana harikwe matanda akoi chungya janingde aduduna sidagi MP la thokpa chungya yaroi he la thokhiba matanda akoi
पुनमक जे सिदा लेरिबा मागाय जेगी लेरिबा खुंजा पुनमक जे लयनमक हातोक बियो दुगा सिदा गेदि छोला